ꯕꯣꯔꯣꯡꯅ ꯃꯌꯨꯝ ꯆꯪꯂꯛꯄ ꯊꯥꯖꯅ ꯃꯁꯣꯡ ꯐꯜꯂꯛꯄ ꯀꯧꯖꯦꯡ ꯍꯔꯧꯅ ꯆꯥꯛꯇꯥꯕ ꯃꯇꯝ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤꯅ ꯄꯣꯊꯥꯕ ꯃꯇꯝ ꯅꯨꯃꯤꯗꯥꯡꯒꯤ ꯐꯖꯔꯕ ꯃꯁꯛ ꯃꯌꯦꯛ ꯁꯦꯡꯅ ꯊꯥꯅꯤꯜꯒꯤ ꯃꯉꯥꯜꯅ ꯎꯠꯂꯛꯂꯤ ꯄꯣꯝꯕꯤꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯋꯥꯔꯕ꯭ꯔꯥ ꯃꯈꯣꯏꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯨꯕꯗ ꯑꯗꯨꯕꯨ ꯇꯥꯔꯤ ꯂꯝꯕꯤ ꯁꯔꯛꯇ ꯂꯦꯞꯇꯅ ꯆꯠꯂꯤꯕ ꯍꯋꯥ ꯒꯥꯔꯤꯒꯤ ꯈꯣꯟꯖꯦꯜꯗꯤ ꯄꯪꯊꯦꯡ ꯊꯦꯡꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤꯕꯅ ꯄꯤꯌꯥꯏꯅꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯇꯨꯡ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛꯈꯨꯝꯒꯤ ꯃꯁꯤꯟ ꯑꯗꯨꯗ ꯀꯣꯟ ꯐꯦꯡꯃꯤꯟꯅꯔꯤ ꯃꯆꯥꯅ ꯆꯥꯝꯕ ꯂꯣꯏꯔꯕ ꯀꯣꯟꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯖꯤꯟꯗꯨꯅ ꯋꯥꯁꯨ ꯍꯥꯏꯔꯤ ꯍꯩꯈ꯭ꯔꯦ ꯏꯁꯥꯅ ꯍꯩꯇꯕ ꯂꯩꯔꯛꯇ꯭ꯔꯦ ꯍꯩꯇ꯭ꯔꯤꯕ ꯍꯥꯏꯕꯕꯨꯅꯦ ꯃꯤ ꯍꯦꯜꯍꯟꯕꯁꯤ ꯃꯉꯥꯏꯔꯦ ꯃꯤꯍꯦꯟꯕꯁꯨ ꯀꯣꯟ ꯆꯥꯝꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯃꯤ ꯍꯦꯜꯂꯒ ꯊꯕꯛ ꯍꯦꯟꯅꯕꯅꯤ ꯏꯃꯥ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗꯪ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯌꯦꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯅꯪꯅ ꯀꯣꯟ ꯐꯦꯡꯕꯁꯤ ꯌꯥꯝ ꯄꯦꯟꯖꯔꯕꯣꯏꯔꯦ ꯑꯩꯗꯤ ꯄꯦꯟꯖꯔꯦ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕꯗꯨꯁꯨ ꯋꯥꯔꯒ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯗꯣꯛꯂ ꯂꯣꯏꯔꯦ ꯈꯪꯗꯦꯗ ꯏꯆꯥ ꯑꯃꯈꯛ ꯌꯥꯎꯕꯁꯤ ꯃꯄꯥ ꯃꯃꯥ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯦꯁꯨ ꯈꯪꯗꯦ ꯅꯨꯄꯤ ꯅꯨꯄꯥ ꯊꯤꯗꯅ ꯊꯕꯛꯁꯨ ꯂꯣꯏꯅ ꯍꯩꯔꯕꯅꯤꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯪꯉꯩ ꯂꯩꯔꯕꯁꯤꯅꯅꯦ ꯌꯥꯔꯅꯤ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯖꯗꯦ ꯀꯣꯟ ꯐꯦꯡꯕꯁꯨ ꯂꯣꯏꯖꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯥꯋꯦꯜꯗꯨꯗ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯛ ꯆꯥꯕ ꯇꯨꯝꯅꯕ ꯉꯥꯏꯍꯥꯛ ꯃꯥꯡꯒꯣꯜꯗ ꯐꯝꯃꯨꯔꯁꯤ ꯄꯥꯕꯨꯡꯁꯨ ꯋꯥꯔꯤ ꯌꯥꯎꯅꯤꯡꯉꯝꯅꯤ ꯏꯃꯥ ꯃꯊꯟꯗꯅ ꯉꯥꯡꯕꯗꯨꯁꯨ ꯄꯣꯏꯟ ꯈꯔ ꯏꯋꯥꯠ ꯋꯥꯠꯂꯤ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯁꯨ ꯀꯣꯟ ꯐꯦꯡꯈꯤꯕꯒꯤ ꯆꯣꯠꯂꯤꯕꯁꯤꯡꯗꯣ ꯇꯩꯊꯣꯛꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯂꯩꯔꯝꯃꯨ ꯃꯈꯥ ꯁꯥꯈꯤꯁꯤ ꯃꯤꯍꯦꯟꯕꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯄꯥꯁꯨ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯃꯤ ꯀꯔꯤꯅꯣ ꯅꯃꯥꯒ ꯉꯥꯡꯅꯔꯤꯗꯨꯅ ꯑꯃꯨꯛ ꯃꯤꯍꯦꯟꯕꯁꯨ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯊꯣꯛ ꯍꯦꯛꯇ ꯐꯝꯖꯤꯜꯂꯤ ꯃꯣꯠꯄꯗꯤ ꯅꯠꯇꯦ ꯃꯁꯥ ꯅꯥꯟꯅ ꯁꯦꯡꯅ ꯂꯩꯔꯤꯕ ꯇꯥꯏꯜꯁ ꯃꯊꯛ ꯑꯗꯨꯗꯅꯤ ꯐꯝꯂꯤꯕꯗꯣ ꯀꯔꯤꯕꯨ ꯑꯣꯏꯅꯤ ꯏꯃꯨꯡꯁꯤꯗ ꯕꯔꯅꯤꯡ ꯏꯁꯨ ꯑꯣꯏꯔꯤꯕ ꯇꯣꯄꯤꯛꯅꯤꯗꯅ ꯑꯗꯨꯕꯨ ꯀꯔꯤ ꯇꯣꯄꯤꯛꯅꯣꯅꯦ ꯃꯃꯥꯗꯣ ꯃꯄꯥꯟ ꯊꯣꯔꯛꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯃꯤꯍꯦꯟꯕꯅ ꯏꯃꯥꯅ ꯃꯈꯥ ꯇꯥꯖꯔꯅꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯗꯤꯁꯀꯁꯟ ꯇꯧꯕ ꯌꯥꯎꯔꯒꯦꯅ ꯏꯁꯥꯅ ꯌꯥꯅ ꯂꯩꯔꯕꯅꯤ ꯏꯍꯦ ꯑꯉꯥꯎꯕꯁꯤꯗꯤ ꯏꯆꯥꯕꯨ ꯃꯇꯝ ꯆꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯅꯪꯒꯤꯁꯨ ꯈꯜꯂꯨ ꯍꯥꯏꯕꯅꯤ ꯃꯄꯥꯗꯣ ꯅꯣꯛꯂꯒ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯖꯁ ꯑꯣꯏꯔꯒꯦ ꯅꯃꯥꯅ ꯑꯗꯨꯝ ꯉꯥꯡꯍꯜꯂꯁꯤ ꯈꯜꯂꯦ ꯏꯃꯥ ꯑꯩꯁꯨ ꯌꯥꯝꯅ ꯈꯜꯂꯦ ꯅꯆꯥꯁꯦ ꯂꯥꯏꯕꯛꯅ ꯊꯤꯔꯤꯔꯥ ꯁꯛꯅ ꯊꯤꯔꯤꯔꯥ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯏꯆꯥꯕꯨ ꯁꯛꯊꯤ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯂꯥꯏꯕꯛꯁꯨ ꯊꯤꯗꯦꯅ ꯌꯥꯝ ꯐꯖꯩ ꯀꯧꯌꯦꯠ ꯌꯦꯠꯄꯗ ꯆꯞ ꯆꯥꯗꯧꯔꯤꯕ ꯂꯥꯏꯕꯛꯅꯤ ꯏꯃꯥꯁꯨ ꯋꯥ ꯉꯥꯡꯕꯗꯤ ꯄꯨꯔꯨ ꯑꯣꯏꯔꯛꯏ ꯑꯅꯥꯕ ꯁꯪꯕ ꯂꯥꯛꯄ ꯃꯌꯥꯝꯗꯨꯗ ꯂꯥꯎ ꯈꯣꯡꯕ ꯈꯔ ꯇꯧꯔꯝꯒꯅꯤ ꯈꯪꯉꯤ ꯍꯩ ꯏꯃꯥ ꯍꯣꯏ ꯑꯗꯨꯝꯕ ꯅꯔꯁꯇꯨ ꯑꯣꯏꯔꯛꯇꯦꯀꯣ ꯄꯦꯁꯦꯟ ꯄꯥꯔꯇꯤꯅꯅꯦ ꯑꯩ ꯊꯤꯕꯗ ꯋꯥꯅꯔꯤꯅꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯖꯤꯜꯂꯨ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯆꯀ꯭ꯔꯤꯁꯤꯅ ꯁꯥꯈꯤꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯏꯆꯥ ꯑꯅꯤ ꯁꯨꯅ ꯄꯣꯛꯍꯧꯗ ꯗꯥꯔꯁꯦ ꯃꯨꯊꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯨꯊꯠꯂꯣꯏ ꯅꯆꯥ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯀꯣ ꯃꯄꯥꯅ ꯑꯃꯨꯛ ꯅꯪꯅ ꯀꯔꯤ ꯃꯊꯥ ꯁꯥꯔꯤꯕ ꯍꯥ ꯅꯊꯟꯗ ꯃꯊꯥ ꯁꯥꯔꯒ ꯂꯩꯕꯗꯨ ꯏꯄꯥꯗꯔ ꯅꯃꯥꯗꯔ ꯑꯃ ꯍꯥꯏꯔꯒ ꯀꯔꯤꯅꯣꯗꯣ ꯇꯥꯟꯅꯕ ꯌꯥꯏꯗꯅ ꯅꯣꯏꯗ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯊꯥ ꯄꯨꯟꯅ ꯁꯥꯃꯤꯟꯅꯗꯧꯗꯨꯒꯤ ꯈꯜꯂꯒ ꯇꯜꯂꯕ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯅꯠꯇꯦ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯅꯪꯅ ꯃꯊꯥ ꯁꯥꯏꯗꯤ ꯍꯥꯏꯕ ꯋꯥꯗꯨ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯑꯍꯟꯊꯪꯗ ꯃꯊꯥ ꯁꯥꯅꯕꯅꯤ ꯑꯩꯈꯣꯏ ꯃꯤꯍꯦꯟꯕꯗꯨ ꯃꯇꯤꯟ ꯑꯃꯨꯛꯇꯪ ꯌꯣꯠꯊꯔꯒ ꯏꯪꯅ ꯂꯦꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯅꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯗꯤ ꯂꯩ ꯄꯥꯝꯕ ꯍꯥꯏꯕꯨ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦ ꯃꯥꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯐꯥꯎ ꯑꯩꯅ ꯑꯅꯝ ꯀꯜꯂꯒ ꯂꯩꯔꯦ ꯃꯄꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯇꯞꯊꯕ ꯋꯥꯍꯩꯗꯨꯗ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯝꯕꯗꯒꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯛꯅ ꯐꯝꯂꯛꯏ ꯃꯃꯥꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯣ ꯏꯃꯥ ꯃꯥꯗ ꯂꯥꯟꯅ ꯈꯜꯂꯨꯕꯁꯨ ꯌꯥꯗꯦ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯖꯕ ꯃꯤ ꯂꯩꯔꯝꯕꯅꯅꯤ ꯃꯤ ꯈꯪꯅꯖꯕ ꯂꯩꯕ ꯅꯨꯄꯤꯗꯨꯗꯤ ꯅꯪꯅ ꯀꯔꯤꯒꯤ ꯄꯥꯝꯂꯨꯔꯤꯕꯅꯣ ꯏꯕꯨꯡꯉꯣ
ꯑꯩ ꯍꯥꯟꯅ ꯈꯪꯂꯨꯗꯕꯅꯤ ꯏꯃꯥ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯈꯪꯅꯕꯁꯨ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ, ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯩꯅꯗꯕ ꯍꯪꯒꯣꯏꯕ ꯃꯤꯠꯌꯦꯡꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯌꯥꯅꯤꯡꯗꯕ ꯃꯥꯟꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯪꯕꯨ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯅ? ꯏꯃꯥ, ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯌꯥꯅꯤꯡꯕ ꯃꯥꯜꯂꯤ, ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯂꯣꯏꯅꯕꯤ꯫ ꯃꯃꯥꯗꯨꯅ ꯌꯥꯔꯗꯤ ꯑꯍꯟ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯔꯤ ꯈꯜꯂꯤꯕꯖꯥꯠꯅꯣ? ꯃꯃꯥꯅꯕꯨ ꯌꯥꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ, ꯑꯩ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯏꯔꯨꯒꯦꯅꯦ, ꯏꯆꯥꯅ ꯑꯗꯨꯛ ꯄꯥꯝꯂꯒꯕꯣ꯫ ꯑꯗꯨꯗ ꯏꯃꯥ, ꯋꯥꯔꯤ ꯑꯃ ꯂꯩꯔꯤ, ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯏꯃꯥ ꯍꯣꯏꯒ ꯇꯥꯟꯅꯒꯦꯅ ꯈꯜꯂꯤꯕꯁꯦ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯂꯩꯔꯤꯅ ꯑꯃꯨꯛ? ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯗꯨꯕꯣ? ꯍꯥꯏ, ꯃꯗꯨꯝꯕ ꯑꯣꯏꯔꯗꯤꯅꯦ ꯏꯃꯥ ꯌꯥꯎꯍꯜꯂꯛꯀꯅꯨ, ꯅꯣꯏ ꯃꯁꯦꯟ ꯌꯥꯅꯔꯒ ꯄꯨꯔꯛꯎ, ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏ, ꯇꯧꯕꯗꯕꯨ ꯅꯥꯈꯩ ꯑꯃꯗꯤ ꯁꯦꯡꯅꯈꯣ꯫ ꯑꯁ, ꯏꯃꯥꯁꯤꯕꯨ ꯆꯦꯜꯂꯨꯕꯤ ꯅꯠꯇꯦꯃꯤ꯫ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕ? ꯑꯩꯒꯤ ꯋꯥꯗꯤ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯕꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯗꯤ ꯅꯣꯏꯅ ꯍꯥꯏꯕ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯂꯣ ꯀꯥꯏꯗꯦ꯫ ꯑꯗꯨꯗ ꯅꯣꯏꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯅꯆꯥꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯌꯦꯛꯇꯨ ꯁꯦꯡꯉꯨꯅꯦ, ꯋꯥꯗꯤ ꯍꯥꯏꯗꯅ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯈꯪꯅꯤ? ꯅꯤꯄꯥ ꯃꯆꯥ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯃꯃꯤꯠ ꯇꯥꯡꯕꯤꯔꯥ, ꯃꯅꯥ ꯄꯪꯕꯤꯔꯣ, ꯏꯃꯥꯗ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯏꯆꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯏꯃꯥꯁꯨ ꯈꯔꯗꯤ ꯈꯪꯂꯤꯕꯅꯤ꯫ ꯃꯤꯍꯦꯟꯕ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥ, ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯣ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯌꯦ꯫ ꯀꯔꯤꯅꯣ ꯍꯩ, ꯅꯥꯞ ꯆꯥꯗꯕ ꯐꯥꯒꯤ ꯑꯃꯨꯛ ꯇꯥꯊꯣꯔꯛꯑꯦ꯫ ꯏꯃꯥ, ꯐꯥꯒꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ꯫ ꯃꯆꯥꯒꯤ ꯇꯞꯊꯕ ꯃꯇꯧꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯌꯦꯡꯅꯩ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯃꯤꯍꯦꯟꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯁꯦ, ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯁꯨꯅꯤ꯫ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯃꯄꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯈꯪꯂꯛꯄꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯨꯅ ꯊꯧꯅꯥ ꯐꯕꯤ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯈꯣꯏ ART ꯇ꯭ꯔꯤꯠꯃꯦꯟ ꯅꯤꯡꯊꯤꯅ ꯇꯧꯔ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯥꯜꯕꯨ ꯂꯩꯔꯤꯕ꯭ꯔꯥ? ꯑꯩꯗꯤ ꯃꯗꯨꯒꯤ ꯑꯀꯤꯕ ꯂꯩꯇꯅ ꯃꯥꯕꯨ ꯅꯆꯥꯅ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯅꯤ꯫ ꯃꯤꯍꯦꯟꯕꯁꯨ ꯇꯨꯃꯤꯟ ꯂꯩꯔꯕ ꯇꯨꯡꯗ ꯀꯅꯥꯁꯨ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯕꯗ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅꯁꯨ ꯌꯥꯅꯤꯡꯉꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯏꯃꯥ, ꯅꯈꯣꯏꯁꯨ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯅꯣꯏꯅ ꯍꯦꯟꯅꯁꯨ ꯅꯆꯥꯗꯒꯤ ꯈꯪꯂꯝꯅꯤ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯑꯗꯨꯒ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯃꯄꯥꯅ ꯇꯞꯅ, ꯇꯣꯝꯕ, ꯏꯄꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ, ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯅꯃꯥꯒ ꯑꯩꯒꯅ ꯌꯦꯡꯂꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯊꯃꯣꯏꯗꯨꯗꯤ ꯏꯄꯥꯅ ꯊꯥꯒꯠꯂꯤ꯫ ꯏꯆꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯕꯗꯤ ꯏꯄꯥꯅ ꯌꯥꯏ꯫ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯃꯈꯣꯏꯒꯨꯝꯕꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ, ꯑꯩꯒꯤꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯔꯤ꯫ ꯑꯩ ꯃꯁꯤꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯒ ꯏꯆꯥꯅ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯕꯗꯨꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯄꯥꯝꯗꯦ꯫ ꯃꯃꯥ, ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯃꯃꯥꯗꯨ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯩ, ꯃꯤꯠꯂꯨ ꯑꯅꯤꯁꯨ ꯄꯤꯔꯥ ꯊꯥꯡꯂꯛꯏ꯫ ꯃꯆꯥꯒꯤ ꯃꯈꯨꯠꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖ ꯃꯆꯥꯕꯨ ꯌꯦꯡꯉꯤ꯫ ꯏꯃꯥ, ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯔꯦ, ꯑꯁꯤꯒꯨꯝꯕ ꯑꯅꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯦ, ꯑꯦꯋꯥꯔꯅꯦꯁ ꯀꯌꯥ ꯑꯃꯁꯨ ꯍꯛꯊꯦꯡꯅꯅ ꯌꯥꯎꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕ, ꯑꯩꯃꯛꯀꯤ ꯏꯃꯨꯡꯗ ꯑꯁꯨꯝꯅ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯨꯗꯦ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯤ ꯑꯃꯕꯨ ꯏꯁꯥꯅ ꯈꯪꯅ ꯈꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯆꯩꯅꯥ ꯑꯃꯗꯤ ꯐꯥꯎꯏ ꯍꯥꯏꯗꯨꯅꯁꯨ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕꯗꯤ ꯅꯠꯇꯦ꯫ ꯀꯔꯝꯅꯗꯤ ꯍꯔꯥꯎꯒꯅꯤ? ꯃꯤꯉꯣꯟꯗꯗꯤ ꯀꯤꯒꯅꯨ, ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯔꯕꯁꯨ ꯑꯀꯤꯕꯗꯤ ꯐꯥꯎꯔꯤꯕꯅꯤ, ꯏꯁꯥꯗ ꯁꯣꯏꯈ꯭ꯔꯕꯗꯤ ꯈꯟꯅ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯍꯥꯛꯅ ꯏꯁꯥꯒꯤ ꯊꯃꯣꯏ ꯈꯪꯗꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯃꯥ ꯑꯣꯏꯕꯁꯨ ꯏꯃꯥꯅ ꯄꯥꯝꯗꯦ꯫ ꯏꯆꯥꯅ ꯇꯝꯂꯛꯈꯤꯕ ꯃꯍꯩ, ꯃꯌꯥꯝꯒꯤꯗꯃꯛ ꯇꯧꯔꯛꯈꯤꯕ ꯅꯔꯁꯀꯤ ꯁꯤꯟꯐꯝ, ꯃꯁꯤꯅ ꯑꯅꯥꯕꯁꯤꯡꯒꯤ ꯀꯠꯊꯣꯛꯄ ꯉꯝꯕ ꯍꯥꯏꯅꯗꯤ ꯋꯥꯁꯛꯈꯤ꯫ ꯃꯗꯨꯒꯤ ꯋꯥꯁꯛꯇꯣ ꯉꯥꯛꯄ ꯑꯣꯏꯅ ꯏꯁꯥꯅ ꯄꯥꯝꯖꯔꯤꯕ ꯇꯣꯜꯂꯕꯤ ꯃꯍꯥꯛꯇꯣ
ꯏꯃꯥꯅ ꯆꯠꯇꯨꯅ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯄꯤ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯐꯤꯖꯤꯅ ꯇꯩꯊꯣꯛꯆꯩ ꯃꯄꯥꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯣ ꯆꯥꯎꯊꯣꯛꯄ ꯐꯥꯎꯖꯩ ꯃꯤꯌꯦꯟꯕ ꯃꯃꯥꯒꯤ ꯃꯄꯤꯗꯣ ꯃꯥꯁꯨ ꯇꯩꯊꯣꯛꯄꯤꯔꯒ ꯇꯞꯅ ꯍꯥꯏ ꯏꯃꯥꯅ ꯁꯨꯝꯅ ꯄꯤ ꯇꯥꯕꯁꯦ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯕꯕꯥꯅ ꯏꯃꯥꯕꯨ ꯀꯞꯍꯟꯕ ꯑꯩ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯆꯥꯅ ꯏꯃꯥꯕꯨ ꯀꯞꯍꯜꯂꯕ꯭ꯔꯥ ꯏꯃꯥ ꯅꯆꯥꯒꯤ ꯋꯥꯁꯦ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯂꯣꯔꯥ ꯋꯥꯍꯩꯗꯨꯅ ꯃꯆꯥꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯉꯥꯎꯕ ꯏꯃꯥꯅ ꯃꯥꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯁꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯔꯤꯕ ꯃꯥꯕꯨ ꯑꯩꯒꯤ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯑꯀꯤꯕ ꯋꯥꯈꯜꯅ ꯉꯝꯍꯟꯕ ꯇꯥꯕ꯭ꯔꯥ ꯏꯃꯥꯁꯨ ꯂꯩꯅꯥꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯏ ꯅꯪꯁꯨ ꯈꯪꯂꯤꯕꯅꯤ ꯅꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯁꯤꯗ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯥꯟꯅ ꯈꯟꯒꯅꯤ ꯏꯃꯥꯅ ꯌꯥꯏ ꯏꯁꯥꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯇꯕꯨ ꯈꯟꯗꯨꯅ ꯋꯥꯗꯨꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯏꯃꯥꯅ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦꯅ ꯍꯦꯛꯇ ꯏꯟꯊꯣꯛꯀꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕꯗꯣ ꯃꯥꯒꯤ ꯂꯩꯅꯥꯗꯨꯅ ꯏꯀꯥꯏꯕ ꯀꯤꯕ ꯇꯨꯡꯗ ꯑꯍꯜ ꯂꯃꯟꯅ ꯀꯔꯤ ꯈꯟꯕ ꯃꯌꯥꯝꯗꯨꯅꯅꯦ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯏꯃꯥꯅ ꯆꯠꯂꯒ ꯊꯦꯝꯂꯨꯔꯒ ꯂꯣꯏꯔꯦ ꯃꯤꯍꯦꯟꯕ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯏꯃꯥꯕꯨ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯅꯆꯥꯒꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ ꯏꯃꯥꯕꯨ ꯅꯆꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯠꯀꯤ ꯄꯤ ꯇꯥꯍꯜꯂꯣꯏꯀꯣ ꯏꯃꯥ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯄꯥꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯀꯤ ꯄꯤ ꯆꯦꯟꯊꯅꯤꯡꯗ ꯈꯖꯤꯛ ꯈꯖꯥꯏꯗ ꯇꯥꯔꯛꯏ ꯃꯈꯨꯠꯅ ꯃꯃꯥ ꯃꯆꯥ ꯑꯣꯈꯤꯅꯤ ꯃꯇꯥꯒꯨꯝ ꯇꯩꯊꯣꯛꯂꯒ ꯃꯆꯥꯒꯤ ꯅꯪꯒꯟꯗ ꯅꯥꯟꯊꯕꯤ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯂꯤꯕꯅꯤ ꯑꯩꯈꯣꯏꯁꯦ ꯏꯆꯥꯅ ꯄꯥꯝꯕꯗꯨ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤꯅꯦ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤꯗꯃꯛ ꯀꯤꯒꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦꯗꯅ ꯁꯣꯝꯗ ꯆꯤꯉꯥꯔꯦꯜꯒꯤ ꯏꯃꯨꯡꯗꯅꯤ ꯄꯨꯡ 11 ꯇꯥꯔꯝꯂꯅꯤ ꯆꯤꯉꯥꯔꯦꯜꯗꯨ ꯌꯨ ꯈꯖꯤꯛ ꯉꯥꯎꯔꯒ ꯀꯥꯗ ꯆꯪꯂꯛꯏ ꯊꯣꯡ ꯂꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯤꯛꯂꯥꯏꯗꯨ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯕꯗꯩ ꯍꯧꯒꯠꯂꯒ ꯆꯤꯉꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯗꯗꯥ ꯊꯦꯡꯅ ꯍꯟꯕꯤꯔꯛꯏꯁꯤꯕꯨ ꯐꯣꯟꯁꯨ ꯄꯥꯏꯔꯛꯇꯦ ꯆꯥꯛ ꯁꯦꯝꯖꯔꯛꯑꯒꯦ ꯆꯤꯉꯥꯔꯦꯜ ꯃꯈꯣꯜꯗꯨ ꯉꯥꯎꯗꯕ ꯁꯥꯔꯒ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯁꯨ ꯈꯪꯏ ꯌꯨ ꯉꯥꯎꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯜꯂꯨꯕꯅꯤ ꯐꯣꯟꯁꯨ ꯁꯥꯏꯂꯦꯟ ꯊꯝꯗꯨꯅ ꯇꯥꯍꯧꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯑꯣꯖꯥ ꯑꯃ ꯇ꯭ꯔꯥꯟꯁꯐꯔꯆꯠꯇꯧꯕ ꯑꯗꯨꯒꯤ ꯆꯥꯛ ꯆꯥꯁꯤꯅ ꯈꯨꯗꯛꯇ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯁ꯭ꯀꯨꯜꯗꯒꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯀꯥꯎꯔꯦ ꯁꯣꯔꯤ ꯀꯥꯏꯗꯦꯗ ꯁꯦ ꯈꯨꯗꯩꯁꯤ ꯍꯣꯡꯕꯤꯔꯣ ꯈꯨꯗꯩꯗꯨ ꯃꯈꯨꯠꯅ ꯂꯧꯔꯒ ꯂꯤꯛꯂꯥꯏꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯅꯪ ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯣ ꯑꯩ ꯉꯁꯤ ꯈꯤꯇꯪ ꯉꯥꯎꯈ꯭ꯔꯦ ꯆꯥꯔꯦ ꯑꯩꯗꯤ ꯗꯗꯥ ꯂꯥꯛꯑꯒ ꯆꯥꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯌꯥꯗꯗꯅ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯐꯔꯦ ꯐꯝ ꯁꯦꯝꯂꯝꯃꯨ ꯑꯩ ꯂꯥꯛꯑꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯐꯤꯌꯥꯟ ꯃꯅꯥꯛ ꯆꯪꯗꯨꯅ ꯃꯐꯤ ꯍꯣꯡꯉꯤ ꯂꯤꯛꯂꯥꯏ ꯆꯤꯉꯥꯔꯦꯜꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯅꯧꯔꯤꯕꯅꯤꯅ ꯑꯄꯦꯟ ꯄꯦꯟꯗ ꯍꯥꯏꯕꯁꯨ ꯍꯦꯛ ꯉꯝꯖꯗꯦ ꯆꯤꯉꯥꯔꯦꯜꯅ ꯋꯥꯁꯔꯨꯝ ꯆꯪꯈꯤꯕꯗꯨ ꯃꯥꯁꯨ ꯇꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯜꯂꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯑꯩ ꯈꯪꯗꯦ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩ ꯈꯟꯗꯣꯛꯄ ꯍꯩꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯇꯠꯇꯅ ꯍꯪꯉꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯃꯇꯧꯗꯤ ꯑꯗꯨꯃꯛ ꯎꯠꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯛꯄ ꯊꯥ ꯐꯥꯗꯣꯔꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯊꯃꯣꯏꯅ ꯇꯥꯖꯅꯤꯡꯕ ꯋꯥꯉꯥꯡ ꯑꯃꯠꯇꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯃꯄꯨꯔꯣꯏꯕ ꯑꯃꯒꯤ ꯍꯛ ꯄꯨꯝꯕ ꯃꯐꯝꯗ ꯁꯤꯟꯅꯔꯕ ꯃꯇꯝꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕꯤꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯏꯀꯥꯏꯗꯨꯅ ꯎꯠꯊꯣꯛꯄ ꯍꯩꯇ꯭ꯔꯤꯕ꯭ꯔꯥ ꯑꯩꯅ ꯁꯥꯒꯠꯈꯤꯕ ꯃꯪꯂꯥꯟꯗꯤ ꯃꯁꯤ ꯅꯠꯇꯦ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯆꯤꯉꯥꯔꯦꯜꯅ ꯃꯁꯥ ꯅꯣꯝꯂꯛꯏ ꯀꯩꯗꯧꯔꯦ ꯃꯪꯅ ꯂꯩꯔꯗꯤ ꯂꯤꯛꯂꯥꯏ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯐꯝꯂꯤꯕꯗꯨ ꯃꯅꯨꯡ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯊꯩ ꯀꯩꯁꯨ ꯇꯧꯗꯦꯗꯅ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤ ꯆꯤꯉꯥꯔꯦꯜꯁꯨ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯩ ꯂꯤꯛꯂꯥꯏꯔꯣꯝꯗ ꯍꯥꯏꯔꯞ ꯃꯈꯨꯠꯅ ꯉꯥꯛꯂꯒ ꯆꯦꯄꯤ ꯅꯪꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ
ꯍꯥꯟꯅ ꯉꯥꯎꯗꯕ ꯁꯥꯔꯕꯁꯨ ꯌꯨ ꯊꯛꯂꯨꯕꯒꯤ ꯃꯅꯝꯗꯨꯗꯤ ꯂꯤꯛꯂꯥꯏꯗ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯗꯨꯝꯕ ꯃꯊꯛꯇ ꯌꯦꯟꯈꯠꯂꯒ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅ ꯈꯨꯝꯃꯤ꯫ ꯗꯗꯥꯁꯦ ꯉꯁꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯝꯒꯗ꯭ꯔꯥ? ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯁꯦ ꯋꯥꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤꯕ꯫ ꯆꯤꯡꯍꯔꯦꯜ ꯅꯣꯛꯅꯤꯡꯗꯅ ꯍꯩꯔꯞ ꯅꯣꯛꯂꯒ ꯂꯣꯡꯅ ꯑꯃꯨꯛ ꯍꯤꯞꯄꯤ꯫ ꯃꯁꯥꯗꯨ ꯅꯤꯁꯥꯅ ꯅꯝꯁꯤꯜꯂꯕꯅꯤꯅ ꯋꯥꯔꯕꯅꯤ ꯃꯥꯁꯨ ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯈꯨꯝꯂꯛꯏ꯫ ꯆꯥꯛ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯔꯛꯑꯦꯗ, ꯆꯥꯃꯟꯈꯤꯕꯅꯔ ꯀꯩꯅꯣ ꯃꯨꯟꯊꯔꯛꯏ꯫ ꯅꯪꯁꯨ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯝꯒꯅꯤ, ꯇꯨꯝꯊꯣꯛ꯫ ꯒꯨꯗ ꯅꯥꯏꯠ ꯋꯥꯏꯐꯤ꯫ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯎꯏꯁꯤꯟꯕꯅꯤ, ꯑꯗꯨꯕꯨ ꯁꯥꯌꯣꯟꯕꯤꯅ ꯃꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯗꯣ ꯎꯔꯛꯏ꯫ ꯃꯤꯠ ꯎꯏꯁꯤꯟ ꯎꯏꯁꯤꯟ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯏ, ꯃꯆꯤꯟꯗꯁꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯂꯤ꯫ ꯅꯪꯁꯦ ꯑꯩꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤꯀꯣ꯫ ꯉꯥꯡꯂꯤꯕꯗꯨ ꯇꯞꯂꯕꯁꯨ ꯂꯤꯛꯂꯥꯏ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ꯫ ꯃꯥꯁꯨ ꯃꯀꯣꯛꯇꯃꯛ ꯆꯦꯞꯂꯒ ꯆꯤꯡꯍꯔꯦꯜꯗ ꯌꯦꯡꯉꯤ꯫ ꯋꯥꯍꯩꯗꯨꯅ ꯊꯃꯣꯏꯗ ꯄꯥꯟꯈꯤꯕꯅ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯌꯨ ꯉꯥꯎꯔꯒ ꯑꯁꯦꯡꯕ ꯉꯥꯡꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯗꯗꯥꯅ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯌꯨ ꯉꯥꯎꯗꯅ ꯍꯥꯏꯕꯁꯨ ꯌꯥꯕ ꯋꯥꯁꯤꯗ ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯅ ꯃꯆꯤꯟꯗꯒꯁꯨ ꯁꯣꯜꯂꯤ꯫ ꯑꯩꯁꯨ ꯗꯗꯥꯕꯨ ꯅꯨꯡꯁꯤꯌꯦ, ꯅꯍꯥꯟꯈꯩꯅ ꯉꯥꯎꯗꯕꯒꯤ ꯑꯣꯏꯔꯦ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗ꯭ꯔꯤꯁꯦ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯋꯥꯔꯨꯔꯁꯨ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ ꯏꯪꯊꯍꯜꯂꯤ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯉꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯥꯁꯨ ꯃꯆꯤꯟꯗꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯒꯨꯗ ꯅꯥꯏꯠ ꯗꯗꯥ, ꯑꯩꯁꯨ ꯗꯗꯥꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯆꯤꯡꯍꯔꯦꯜꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯪꯂꯥꯟ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕꯤꯁꯨ ꯉꯁꯤꯗꯤ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦ ꯑꯣꯏꯕꯒꯤ ꯊꯕꯛ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯑꯌꯨꯛꯀꯤ ꯊꯣꯡꯒꯗꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯃꯆꯦꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯁꯦꯝꯂꯤ꯫ ꯃꯃꯥꯅ ꯔꯥꯏꯁ ꯀꯨꯀꯔꯗ ꯆꯥꯛꯇꯨ ꯁꯨꯖꯤꯜꯂꯤ꯫ ꯂꯦꯝꯕꯤꯅ, ꯆꯦ, ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯅꯪ ꯑꯃꯨꯛ ꯁꯥꯎꯔꯛꯇꯣꯏ ꯖꯥꯠꯂꯣ? ꯉꯔꯥꯡꯗꯤ ꯑꯩ ꯀꯔꯤꯝ ꯄꯟꯕꯤꯗ꯭ꯔꯕꯅꯤ꯫ ꯀꯩ ꯋꯥꯅꯣ ꯑꯩꯅ ꯁꯥꯎꯗꯣꯏꯁꯤꯅ? ꯑꯗꯨꯕꯨꯔꯣ, ꯉꯔꯥꯡ ꯆꯦ ꯍꯣꯏꯁꯨ ꯗꯥ ꯃꯤꯍꯦꯟꯕ ꯊꯦꯡꯅꯩ ꯍꯥꯏꯗꯅ꯫ ꯑꯩꯅ ꯊꯦꯡꯅꯗꯦ ꯍꯥꯏꯖꯟꯕꯗꯣ ꯑꯩꯁꯨ ꯊꯦꯡꯅꯩꯉꯣ꯫ ꯃꯥꯅ ꯀꯩꯅꯣꯝ ꯆꯥꯈꯣ, ꯊꯕꯛ ꯍꯜꯂꯛꯄꯩ ꯋꯥꯔꯝꯅꯤ ꯍꯥꯏꯃꯟꯗꯅꯅꯦ ꯐꯥꯁ ꯐꯨꯗꯇ ꯃꯣꯃꯣ ꯆꯥꯔꯛꯏ꯫ ꯑꯦ, ꯌꯥꯝ ꯉꯝꯃꯤꯅ ꯃꯁꯤꯗꯤ꯫ ꯅꯪꯅ ꯈꯪꯂꯒ ꯆꯩꯔꯛꯅꯤꯅ ꯍꯥꯏꯗꯣꯛꯇꯕ, ꯑꯗꯨꯒ ꯆꯩꯒꯦ ꯆꯩꯖꯔꯁꯅꯨꯅ ꯍꯥꯏꯅꯤꯡꯃꯟꯗꯅ ꯍꯥꯏꯅꯤ꯫ ꯅꯥꯎ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ, ꯑꯩ ꯃꯥꯒ ꯅꯛꯁꯤꯟꯅꯕꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕ꯫ ꯌꯥꯔꯦꯕ ꯆꯦ, ꯃꯤꯅ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯗꯨꯕꯨ꯫ ꯏꯕꯦꯝꯃ, ꯅꯪꯁꯨ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ, ꯏꯕꯨꯡꯉꯣꯗꯨ ꯆꯝꯁꯨ ꯆꯝꯃꯤꯗ꯫ ꯏꯃꯥ, ꯅꯪꯕꯨꯁꯨ ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯩ ꯄꯨꯡꯈꯤ ꯈꯤꯔꯦꯀꯣ꯫ ꯑꯃꯁꯨ ꯃꯣꯏ ꯃꯃꯥꯅ ꯃꯊꯟꯇ ꯄꯣꯛꯑꯦ ꯑꯗꯨꯅ ꯀꯤꯌꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤ ꯇꯧꯈꯤꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤꯕ ꯖꯥꯠꯅꯤ꯫ ꯆꯦ, ꯑꯗꯨꯏꯗꯤ ꯉꯔꯥꯡ ꯑꯩꯒ ꯗꯥ ꯃꯤꯍꯦꯟꯕꯒ ꯋꯥꯔꯤ ꯁꯥꯏꯌꯦ꯫ ꯑꯩꯅ ꯆꯦꯆꯦꯗꯣ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏ, ꯊꯃꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯥꯏꯕ ꯀꯤꯔꯦꯅ꯫ ꯃꯤꯒꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯈꯪꯂꯒ ꯃꯥꯕꯨ ꯍꯪꯒꯣꯏꯕꯤꯅꯤ, ꯑꯗꯨꯅ ꯁꯨꯛꯄꯥꯟ ꯄꯥꯜꯂꯔꯣꯏꯅ ꯑꯩꯈꯣꯏꯅ ꯊꯦꯝꯕꯒ ꯆꯪꯗꯦ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯑꯌꯥ, ꯃꯆꯤꯟꯁꯤ ꯌꯦꯡꯉꯨ꯫ ꯅꯪꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯪꯒꯣꯏꯃꯤꯅꯤ ꯍꯥꯏꯗꯨꯗꯤ ꯈꯔ ꯐꯔꯦ, ꯃꯥꯁꯨ ꯃꯀꯣꯛꯇꯣ ꯈꯟꯖꯔꯝꯃꯅꯤ ꯃꯄꯥ ꯃꯃꯥꯅ ꯌꯥꯔꯣꯏꯀꯣ ꯍꯥꯏꯗꯣ꯫ ꯑꯗꯨꯒ ꯅꯪꯅ ꯊꯃꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯥꯏꯕ ꯀꯤꯔꯦꯅ ꯍꯥꯏꯗꯨꯕꯨ ꯃꯥꯕꯨ ꯌꯥꯝꯅ ꯌꯥꯅꯤꯡꯉꯝꯕ ꯀꯤꯗꯅ ꯇꯣꯛꯄꯒ ꯃꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯌꯥꯔꯦ ꯆꯦ, ꯅꯪꯁꯨ꯫ ꯗꯥ ꯃꯤꯍꯦꯟꯗꯨꯕꯨ ꯀꯌꯥꯝ ꯐꯠꯇ꯭ꯔꯒꯦ? ꯅꯪꯁꯨ ꯀꯤꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯑꯃꯨꯛ ꯇꯣꯛꯅꯔꯝꯃꯗꯤꯅ? ꯅꯥꯎ, ꯅꯪ ꯐꯥꯒꯤ ꯐꯥꯒꯤꯗꯩ ꯑꯩ ꯁꯥꯎꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯨ꯫ ꯑꯩ ꯃꯥꯒ ꯀꯣꯏꯅꯕ ꯀꯣꯏꯅꯗꯕꯩ ꯋꯥ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ꯫ ꯑꯩꯅ ꯅꯨꯡꯁꯤꯗ꯭ꯔꯦ, ꯄꯥꯝꯗ꯭ꯔꯦ, ꯅꯪꯉꯣꯟꯗ ꯂꯩꯗꯣ ꯁꯔꯨꯛ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯒꯦ ꯑꯗꯨ ꯑꯗꯥ ꯁꯤꯗꯩ ꯍꯦꯟꯕ ꯀꯌా ꯑꯃ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯈ꯭ꯔꯦ ꯑꯩꯅ꯫ ꯑꯗꯨꯒ ꯑꯩꯕꯨ ꯃꯥꯏ ꯄꯥꯟꯗꯕ ꯏꯀꯥꯏ ꯈꯪꯗꯕꯤꯗꯧꯅ ꯑꯩ ꯁꯣꯏꯈ꯭ꯔꯦꯅ ꯆꯣꯡꯁꯤꯜꯂꯨꯔꯣ ꯍꯥꯏꯔꯣ? ꯃꯥꯅ ꯅꯍꯥꯟꯋꯥꯏ ꯑꯩ ꯒꯣꯜꯗꯤꯒꯔ ꯍꯥꯏꯕꯗꯣ ꯃꯥꯅꯦꯅ ꯍꯥꯏꯔꯨꯆꯣ ꯍꯥꯏꯔꯕ? ꯈꯪꯖꯗ꯭ꯔꯦ, ꯑꯗꯨ ꯌꯧꯔꯗꯤ ꯃꯤꯒꯤ ꯊꯃꯣꯏ ꯑꯣꯠꯄꯤꯕꯩ ꯄꯥꯞ ꯄꯨꯖꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯄꯥꯞ ꯃꯌꯥꯝ ꯄꯨꯔ ꯂꯩꯔꯁꯤꯕꯣ? ꯃꯃꯥꯡ ꯃꯄꯣꯛꯁꯨ ꯄꯥꯞ ꯆꯦꯟꯕꯩ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗ ꯄꯨꯟꯅ ꯍꯩ ꯆꯥꯏꯕꯤ ꯄꯛꯃꯤꯟꯅꯔꯛꯏꯁꯦ꯫ ꯅꯪꯁꯨ ꯃꯃꯥꯡ ꯃꯄꯣꯛꯇ ꯄꯥꯞ ꯆꯦꯟꯕꯤ ꯑꯣꯏꯕꯩꯅꯤ꯫ ꯑꯗꯨꯅ ꯄꯥꯞꯀꯤꯗꯃꯛ ꯀꯔꯤꯝ ꯍꯦꯛ ꯈꯟꯕꯤꯗꯦ꯫ ꯅꯣꯏꯅ ꯃꯤꯍꯦꯟꯕꯒ ꯎꯅꯔꯒ ꯑꯩ ꯋꯥꯔꯤꯒ ꯃꯊꯪ ꯇꯧꯔꯝꯃꯣ, ꯅꯪ ꯑꯣꯏꯅ ꯄꯤꯔꯦ ꯈꯪꯉꯣ꯫ ꯑꯠꯆꯥ, ꯌꯥꯝ ꯉꯝꯃꯦ ꯃꯆꯤꯟꯁꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯀꯔꯤꯝ ꯍꯦꯛ ꯍꯥꯏꯖꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯋꯥꯁꯤꯡꯅꯁꯨ ꯉꯥꯡꯕ ꯍꯧꯅꯔꯕꯅꯤ꯫ ꯀꯥꯔ ꯑꯉꯧꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯗꯤ ꯂꯨꯝꯃꯤ ꯀꯅꯥꯅꯣꯅ ꯑꯩꯒꯗꯤ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯥꯁꯨ ꯇꯥꯕ ꯋꯥꯁꯤꯜꯂꯛꯂꯕ ꯖꯥꯠꯅꯤ, ꯈꯨꯝꯃꯛꯏ꯫
ꯏꯆꯥ ꯂꯩꯁꯥꯕꯤ ꯑꯅꯤ ꯄꯣꯛꯂꯨꯕꯁꯤꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯃꯃꯥ ꯑꯩꯅ ꯇꯥꯍꯜꯂꯤꯕꯁꯦ ꯍꯦꯟꯖꯥꯡꯗꯣ ꯃꯟꯕ ꯂꯣꯏꯔꯗꯤ ꯄꯤꯔꯛꯑꯣ ꯌꯥꯔꯦ ꯊꯥꯡꯋꯣ ꯀꯔꯤꯋꯣ ꯅꯆꯤꯟ ꯅꯅꯥꯎ ꯑꯃꯨꯛ ꯂꯪꯅꯔꯛꯇꯅ ꯇꯣꯛꯄ ꯇꯥꯔꯦ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯖꯔꯛꯑꯒꯦ ꯂꯦꯝꯕꯤꯌꯦ ꯀꯣꯟ ꯐꯦꯡꯅꯕ ꯏꯁꯤꯡꯒꯗꯣ ꯀꯟꯊꯣꯛꯑ ꯊꯅꯝꯃꯣ ꯉꯁꯤ ꯏꯁꯤꯡ ꯇꯥꯅꯤ ꯍꯥꯏꯕꯅꯤ ꯍꯣꯔꯦꯟ ꯅꯆꯤꯟ ꯅꯅꯥꯎ ꯁꯤꯟꯗꯦꯛꯁꯇꯣ ꯑꯃꯨꯛꯇ ꯇꯤꯡꯊꯣꯛꯎꯀꯣ ꯍꯣꯏ ꯏꯃꯥ